ngasi ayuk kangpokpi district ki manung chanba IT road paring ki langka tangkhun village ta kuki khulai pai ba kene pilan missing oigani haina singna ba singna attack satharak padagi khunngak liba tangkhun volunteer singna su handuna nakal ani makta khut thok nakhre hairi thawdok adu da tangkhul khunja ani leikidre haina su an official oiba paw ma na hairi thawdok adu maigai ani makta asok apan asi ana yaure hairi an official oiba paw gi matung ina di khut thok na ba thawdok adu da tangkhul khunja ani kamjong dagi ringphang mai kasu sahi kun gamanga amadi liang mai village dagi khangsingbo sahi kunthra ko ba mioi ani leikidre hairi sapchaba paw hojik phawgi oina phangba ngamdri thawdok aduga mari leinana official oiba paw police amasung lenga ki maikai dagi thadorak pa leitri panbe abadi numit kharni ki mamang da khun aduga thangnari ba last hon village ta khulai pai ba singa sathara ki ba attack ta khun adu dagi Fonggil longbung kauba khunja ama leikidabani mihar adu senaba sing faduna serak pi naba dabi tawduna kotu amasung Kuki CSO organization singna asi baksang hojik fawba lausin dadana kangpokpi district hospital gi mirel sangda thamlibani amadi makal maka ke agi khongjang sangsilibani ngasi gi attack adu Honggil laufam mihat ki laman khumbu oina sathakiba oiba yai haina suthajanari thawdok thawpam da hojik ahen ba security force ki kangbu sing sangsin kre haina pawasina makatari nakala maronda langka village authority ki information and publicity secretary na media da thadora ki baserwal amana ngasi ayuk pung nipan kemen nifurom taba matam da su sanari ba Kuki lal holup KNP ki home secretary jangboy kip genna lusingba kangbu amana langka Naga village ta etega do sathar kibani thawdok adu gi matang da KNP gi mathak ta laingak na investigation sathaduna maral leiba sing phaduna logi oiba serak pigadabani haina su dabi tawragli union home minister Amit Shah gi pautang matungina lamdam masida thokliba irang sing asi laksin nabagi damakta tha asigi tareta assam da gi 207 battalion CRPF ki cobra commando gi company ahum Imphal da thunglakraba matung da ngasi su West Bengal da gi CRPF cobra commando gi personnel sing Imphal da thunglakre hairi ba personnel sing asi West Bengal da gi assam tamla laglaba matung da Assam da gi Imphal da lakibani hairi adum oinamak hojik phawgi oina di Imphal da thunglakiba personnel sing adu masang kayano haiba sapchana khangba ngamdri nakala marom da CRPF cobra commando gi personnel sing lakiba masung makoina tawgata ba thabak thauram sing yathokpa haukre hairi Minister Women Economic Empowerment Scheme wathok oire lupa crore 350 ki scheme asi MLA singna bot komba gi pamba oina chatharakli basi election gi offense ni ojoy Chief Minister Women Economic Empowerment Scheme gi lupa crore 350 earmark tori basi bot komba gi pamba oina tongan ba MLA singna makoi gi assembly constituency sing da chatharakli ba thawong asi election gi offense amani haibaga loina na handak election asi MLA mayam gi lanthum lemna banate mai chagliba imalaiba iramdamasi kannabagi election ni haina veteran politician ojoy na fongdokre scheme asigi matang da ngasi mahangna governor da iba cherol ama pisinduna mityeng changbina bawakat khibaga mari lainana kakwa hoidrom lekai da leiba mahaki yumda pangtokpa paugi mifam da wafam sing asi fongdokladuna mangna makata na hailamdam sida thokiba mihan mipun gi thodok sida BJP gi luchingba sing tumina laishili BJP na luchingliba asegi center gi lenga asina Manipur gi miyam bu thausa de haibasi makoina chathariba thawong asina mayek sengna takli Manipur BJP ki lengak lakhibadagi khunai asigi section khudingmak wangkhoina laksinaba honari lakadoriba mikhal seda Manipur gi miyam amadi elector sing laksinaba BJP na thorang chatharaklabra haibase achobo hang amani haki debate dialogue amadi discussion haibase assembly amadi panchayat khakta da chathagadaba nate citizen khudingmak ki punsi mahingda debate dialogue amadi discussion mathau tai thaba asi democracy gi machatni hana phongdoki chief minister women economic empowerment scheme gi matang da palladuna mangna high scheme ase afaba scheme amani haina Lawi lupa crore 350 earmark tawduna state asida lairiba nupi lak ahumga lising yangkhaida kudongchaba pinaba paikaliba scheme asi bot khombagi pambai oina tongan ba MLA singna makoi gi AC singda chatharagliba thawung asi election gi offense amani hiramasigi matangda ngasi mahangna governor da ahiba cherol pisinduna mityeng changbina buakat kre bot leiba amadi bot yonba haibasi lo khongauna bani lupa crore 350 asi miyam gi sel ni lengak pari beluching masingi lanai sel na te miyam bunam thak tawduna bot fangnaba politician khara na phongna chatharagliba thawung asi yamna laibak thibani haki loina na handaki mikhal asidi lanai gi lam khopchinaba amadi sel tanaba mikhal nate mikhal sida miyamna Manipur bu ahum thongna thugariba force asi maithiba piba ngamlabadi lamdam asi mapum oina thamba ngamgani hariba si thabak to onthokpa haibasi miyamda leire haina sumangna pawmising na phongdokhi Assam Nagaland boundary area da mineral oil operation chathanaba tripartite MOU khuyek pinakre tripartite MOU asibu Naga rebel group singna yaningdaba phongdokre Assam amasung Nagaland gi tainaba boundary area singda mineral oil operation chathanabagi damak center na Assam amasung Nagaland lengak gi marakta tripartite MOU ama ngarang khuyek pinakre
ꯈꯨꯌꯦꯛ ꯄꯤꯅꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯊꯪ ꯆꯍꯤꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯅꯠꯇꯅ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯑꯐꯁꯄꯥ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ MOU ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯑꯁꯤ ꯄꯨꯋꯥꯔꯤ ꯑꯣꯏꯍꯧꯔꯒꯗꯕ ꯇꯥꯡꯀꯛꯅꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯣꯔꯊ ꯏꯁꯠ ꯆꯥꯎꯈꯠꯍꯟꯅꯕ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗ ꯈꯨꯔꯧ ꯊꯥꯡꯂꯝꯕ ꯑꯗꯨ MOU ꯑꯁꯤꯅ ꯂꯧꯊꯣꯛꯂꯦ ꯍꯥꯏꯈꯤ꯫ ꯌꯥꯅꯕ ꯑꯁꯤꯅ ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟ ꯉꯝꯈꯩ ꯄꯔꯦꯡꯗ ꯗꯤꯁꯄꯨꯇꯦꯗ ꯑꯦꯔꯤꯌꯥ ꯕꯦꯜꯠ (DAB)ꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯗ ꯈꯦꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯔꯤꯖꯟ ꯑꯁꯤꯗ ꯆꯍꯤ 30ꯔꯣꯝ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯌꯥꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ MOU ꯑꯁꯤꯅ ꯅꯣꯡꯃꯗ ꯑꯣꯏꯜ ꯕꯦꯔꯦꯜ 1,000 ꯗꯒꯤ 1,500 ꯐꯥꯎꯕ ꯑꯦꯛꯁꯇ꯭ꯔꯦꯛꯁꯟ ꯇꯧꯔꯛꯂꯤꯕꯁꯤ ꯁꯔꯨꯛ 10 ꯌꯧꯅ ꯍꯦꯟꯒꯠꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ MOU ꯑꯁꯤꯕꯨ ꯅꯥꯒꯥ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯥꯒꯥ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ 8ꯀꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯣꯏꯔꯤꯕ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞꯁꯀꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯌꯥꯎꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯏꯟꯗꯣ-ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯇꯜꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯔꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯊꯧꯑꯣꯡ ꯑꯁꯤ ꯂꯤꯒꯦꯜ ꯑꯃꯁꯨꯡ ꯌꯥꯅꯈꯤꯕ ꯋꯥꯔꯣꯜꯁꯤꯡꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯔꯥꯟꯅ ꯌꯨꯑꯦꯁꯀ ꯗꯤꯜ ꯑꯃꯠꯇ ꯇꯧꯅꯗ꯭ꯔꯤ ꯔꯤꯄꯣꯔꯠ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯀꯩꯗꯧꯉꯩꯗ ꯗꯤꯜ ꯑꯃ ꯇꯧꯅꯕꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯡꯒꯤ ꯌꯨꯑꯦꯁ-ꯏꯔꯥꯟ ꯋꯥꯔꯤ ꯁꯥꯅꯕꯁꯤꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯄꯜꯂꯗꯨꯅ ꯏꯁꯂꯥꯃꯥꯕꯥꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯗꯨ ꯀꯩꯗꯧꯉꯩꯗ ꯌꯥꯅꯕꯒꯤ ꯊꯥꯛ ꯌꯧꯅ ꯅꯛꯁꯤꯟꯅꯗ꯭ꯔꯤ ꯍꯥꯏꯅ ꯑꯦꯛꯁꯇ ꯑꯔꯥꯛꯆꯤꯅ ꯍꯥꯏꯈꯤ꯫ ꯑꯦꯀꯣꯔꯗ ꯑꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕꯁꯤꯡꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯃꯦꯗꯤꯌꯥꯅ ꯐꯣꯡꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯥꯅꯕꯒꯤ ꯑꯔꯣꯏꯕ ꯃꯑꯣꯡ ꯑꯗꯨ ꯂꯦꯞꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯗꯨꯗ ꯌꯥꯎꯕ ꯋꯥꯔꯣꯜꯒꯤ ꯃꯇꯥꯡꯗ ꯃꯦꯗꯤꯌꯥꯅ ꯋꯥꯈꯜꯅ ꯁꯥꯖꯤꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯃꯤꯡ ꯄꯟꯗꯕ ꯂꯤꯈꯨꯟ ꯑꯃꯒꯤ ꯋꯥꯔꯣꯜ ꯄꯜꯂꯗꯨꯅ ꯏꯔꯥꯟꯒꯤ ꯐꯥꯔꯁꯠ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯉꯔꯥꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯇꯦꯍꯔꯥꯟꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀ ꯀꯔꯤꯒꯨꯝꯕ ꯗꯤꯜ ꯑꯃꯠꯇꯒꯤ ꯇꯦꯛꯁ ꯑꯃ ꯑꯦꯄ꯭ꯔꯨꯚ ꯇꯧꯗ꯭ꯔꯤ ꯍꯥꯏꯈꯤ꯫ ꯏꯁꯂꯥꯃꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯏꯔꯥꯟꯒ ꯈꯠꯅꯈꯤꯕꯁꯤꯡ ꯑꯗꯨ ꯏꯔꯥꯅꯤꯌꯟ ꯂꯤꯗꯔꯁꯤꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯦꯄ꯭ꯔꯨꯚ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯒꯗꯕ ꯑꯦꯇꯦꯛꯁꯤꯡ ꯑꯃꯁꯨꯡ ꯕꯣꯝꯕꯤꯡꯁꯤꯡ ꯑꯩꯍꯥꯛꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯨꯊ ꯁꯣꯁꯤꯑꯦꯜ ꯅꯦꯠꯋꯥꯔꯛꯇ ꯍꯥꯏꯈꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 28ꯇ ꯊꯣꯛꯂꯛꯈꯤꯕ ꯑꯃꯁꯨꯡ ꯃꯤꯗꯜ ꯏꯁꯠ ꯄꯨꯝꯕ ꯁꯣꯛꯍꯟꯈꯤꯕ ꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯦꯍꯔꯥꯟ ꯑꯃꯁꯨꯡ ꯋꯥꯁꯤꯡꯇꯟꯅ ꯃꯈꯣꯏꯒꯤ ꯋꯥꯔꯣꯜꯁꯤꯡ ꯁꯤꯟꯅꯈꯤ꯫ ꯑꯦꯄ꯭ꯔꯤꯜ 9ꯒꯤ ꯃꯇꯨꯡꯗꯒꯤ ꯃꯔꯥ ꯆꯦꯠꯇꯕ ꯁꯤꯖꯐꯥꯌꯔ ꯑꯃ ꯆꯠꯅꯈ꯭ꯔꯕꯁꯨ ꯍꯟꯗꯛꯀꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯅꯥꯀꯜ ꯑꯅꯤ ꯑꯗꯨꯅ ꯑꯃꯒ ꯀꯥꯞꯅꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕꯒꯤ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯍꯧꯔꯛꯀꯅꯤ ꯋꯥꯏ.ꯀꯦ. ꯙꯤꯔꯦꯟ ꯐꯥꯈꯤꯕ ꯃꯤ ꯊꯥꯗꯣꯛꯅꯕ ꯑꯄꯤꯜ ꯇꯧꯕ ꯑꯃꯁꯨꯡ ꯏꯪ-ꯇꯞꯄ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯏ ꯇꯔꯥꯝꯅ ꯎꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯄꯨ ꯀꯟꯊꯣꯛꯄ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯀꯣꯀꯣꯃꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯀꯟꯚꯤꯅꯔ ꯋꯥꯏ.ꯀꯦ. ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯤꯡ ꯂꯩꯅ ꯊꯧꯗꯥꯡ ꯂꯧꯒꯗꯕ ꯊꯕꯛꯇꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ-ꯁꯦꯟꯕ ꯑꯃꯁꯨꯡ ꯀꯟꯕꯅꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝ ꯍꯧꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯆꯝ ꯐꯥꯔꯒ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄꯒꯤ ꯊꯧꯑꯣꯡ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯐꯥꯈꯤꯕ ꯃꯤꯆꯝꯕꯨ ꯃꯇꯝ ꯆꯥꯅ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤꯗꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯀꯤ ꯗꯕꯜ ꯏꯟꯖꯤꯟꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯄꯨꯟꯁꯤꯕꯨ ꯊꯧꯋꯥ ꯁꯥꯗꯅ ꯑꯃꯁꯨꯡ ꯂꯨꯝꯅ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃꯗꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯒꯨꯝ ꯇꯧꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯔꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯔꯣꯏ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯎꯕ ꯐꯪꯂꯔꯣꯏ꯫ ꯏꯪ-ꯇꯞꯄ ꯑꯃꯁꯨꯡ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯎꯍꯟꯕ ꯉꯝꯂꯒꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯒꯤꯍꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯐꯥꯔꯒ ꯊꯝꯕ ꯑꯃꯁꯨꯡ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯂꯥꯛꯁꯤꯜꯂꯕ ꯃꯇꯝꯗ ꯏꯪ-ꯇꯞꯄ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯍꯣꯡꯗꯣꯛꯄ ꯆꯪꯏ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯍꯥꯠꯂꯛꯂꯕ ꯐꯥꯎꯕꯗ ꯌꯦꯡꯂꯒ ꯂꯩꯕ ꯃꯤꯆꯝ ꯍꯥꯠꯄ ꯇꯦꯔꯣꯔꯤꯁꯠ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯅ ꯂꯩꯔꯛꯂꯕꯗꯤ ꯃꯤꯌꯥꯝ ꯌꯥꯔꯛꯂꯣꯏ ꯁꯨ ꯇꯧꯅꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯛꯄꯁꯤꯡ ꯊꯥꯗꯣꯛꯂꯒ ꯊꯝꯂꯕꯗꯤ ꯃꯤꯌꯥꯝ ꯇꯨꯝꯅ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯇꯨꯝꯍꯟꯕꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯥꯏꯔꯒ ꯂꯩꯕꯒꯨꯝ ꯇꯧꯔꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯇꯨꯝꯅ ꯃꯥꯡꯈꯤꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯅꯁꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯊꯣꯔꯛꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯀꯤꯍꯟ ꯈꯪꯍꯟꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯌꯥꯕ ꯉꯝꯂꯣꯏ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯕꯨ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯕ꯭ꯔꯥ ꯕꯠꯇꯥꯂꯤꯌꯟ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯃꯤꯐꯝ ꯊꯤꯡꯅꯕ ꯑꯃꯁꯨꯡ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯀꯌꯥꯔꯛ ꯂꯥꯛꯈ꯭ꯔꯦ ꯀꯣꯕ꯭ꯔꯥꯗꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯀꯣꯕ꯭ꯔꯥ ꯅꯠꯇ꯭ꯔꯕꯁꯨ ꯐꯣꯔꯁ ꯑꯃꯅ ꯍꯦꯛꯇ ꯂꯥꯛꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯊꯧ ꯆꯞ ꯆꯥꯅ ꯄꯤꯕ ꯃꯊꯧ ꯇꯥꯏ꯫ ꯄꯨꯂꯤꯁꯅ ꯑꯣꯏꯔꯕꯁꯨ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯅ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯐꯣꯔꯁ ꯃꯈꯜ ꯑꯃꯅ ꯑꯣꯏꯔꯕꯁꯨ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛꯅꯕ ꯄꯣꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯈꯨꯠꯁꯤꯟꯅꯕ ꯅꯨꯃꯤꯠꯇ ꯏꯔꯥꯡꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯀꯣꯕ꯭ꯔꯥ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯥꯛꯂꯕꯁꯨ ꯃꯤꯌꯥꯝ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯂꯥꯈ ꯑꯃ ꯂꯥꯛꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯁꯤꯐꯥꯏ 500 ꯈꯛꯇꯪ ꯉꯥꯛꯂꯕꯁꯨ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯃꯍꯩ ꯌꯥꯟꯒꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯥꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫
MP Bimolna konsa khulgi IDP singa tengna unakhre misam hatpagi thaudoksi terrorism ki thabakni Dr Bimol